ꯄꯣꯔꯛꯏꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯏꯃꯥꯗꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦꯍꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯩ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ ꯏꯃꯥ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦꯍꯦ ꯑꯩꯗꯤ ꯌꯥꯖꯅꯤꯡꯗꯦ ꯑꯩꯅ ꯄꯥꯝꯃꯤꯗꯤꯅꯦ ꯁ꯭ꯋꯥꯏꯗꯒꯤ ꯌꯪ ꯂꯧꯕ ꯄꯥꯝꯕꯀꯣ ꯑꯥꯗꯒꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯟꯅꯗꯒꯤꯅꯦ ꯏꯆꯥꯅꯨꯄꯥꯒꯤ ꯍꯥꯏꯅ ꯁꯤꯡꯅ ꯂꯣꯏꯔꯕꯅꯤ ꯅꯪꯗꯤꯅꯦ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯏꯕꯦꯝꯃ ꯆꯠꯈꯤꯕꯅ ꯐꯅꯤ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯏꯃꯥ ꯑꯩꯉꯣꯟꯗ ꯆꯥꯅꯕꯤꯅꯤꯅ ꯈꯟꯕꯤꯌꯣ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏꯌꯦ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯝꯇ ꯄꯨꯁꯪꯉꯣ ꯃꯆꯤ ꯆꯠꯂꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯈꯪꯉꯦ ꯑꯩꯒꯤꯅꯦ ꯃꯍꯩ ꯖꯟꯇ꯭ꯔꯗꯨ ꯇꯧꯔꯒꯅꯦ ꯁꯨꯛꯂꯩꯇꯅ ꯇꯥꯟꯊꯣꯛꯈꯤꯒꯦ ꯃꯁꯤ ꯇꯥꯃꯣ ꯃꯥꯏꯕꯗ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯣ ꯆꯠꯂꯦ ꯑꯣ ꯇꯥꯃꯣ ꯃꯥꯏꯕ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩ ꯏꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯑꯩꯅ ꯄꯥꯝꯖꯗꯦꯕꯀꯣ ꯃꯥꯁꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯈꯤꯅꯕꯅꯦ ꯇꯥꯃꯣꯅ ꯀꯩꯅꯣ ꯑꯝꯇ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩ ꯂꯥꯛꯑꯁꯨ ꯂꯥꯛꯆꯒꯦ ꯄꯩꯁꯥꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯑꯗꯨꯝ ꯇꯥꯃꯣꯒꯤꯅꯦ ꯄꯦꯟꯅꯕ ꯇꯧꯖꯒꯦ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯣ ꯇꯥꯃꯣ ꯂꯥꯛꯄꯤꯒꯦꯗꯤ ꯌꯥꯏꯌꯦ ꯑꯁ ꯌꯥꯝ ꯐꯔꯦꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯃꯅꯤꯄꯨꯔ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯖꯟꯇ꯭ꯔ ꯀꯩꯅꯣꯗꯣ ꯄꯨꯕꯤꯔꯛꯎꯀꯣ ꯇꯥꯃꯣꯒꯤꯗꯤ ꯅꯆꯟꯒꯤꯗꯤ ꯇꯥꯃꯣꯅ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯑꯁ ꯇꯥꯃꯣꯗꯤ ꯁꯝꯁꯦ ꯁꯛꯎꯗꯕꯤꯗ ꯀꯠꯆꯔꯒꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯇꯥꯟꯊꯣꯛꯈꯤꯅꯕ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯖꯔꯒꯦ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯅꯤ ꯇꯥꯃꯣ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯗꯣꯏꯃꯥ ꯅꯃꯧꯅ ꯆꯥ ꯊꯝꯖꯔꯝꯒꯦ ꯁꯦ ꯑꯣ ꯐꯩ ꯅꯪꯅ ꯄꯤꯔꯝꯕ ꯆꯥꯁꯦ ꯑꯩꯅ ꯑꯃꯨꯛ ꯃꯟꯇ꯭ꯔ ꯇꯧꯔꯒꯅꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯤꯊꯛꯑꯒꯦ ꯃꯥꯁꯦ ꯇꯤꯡꯍꯧ ꯂꯩꯍꯧꯗꯧꯅ ꯑꯉꯥꯎꯕꯤ ꯑꯣꯜꯂꯗꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩꯅ ꯇꯧꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯑꯣꯏꯔꯛꯑꯅꯤ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯅꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯏꯕꯦꯝꯃ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣꯍꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯇꯨ ꯏꯃꯥꯗꯤꯅꯦ ꯀꯩꯀꯩ ꯆꯥꯁꯟ ꯊꯛꯆꯜꯂꯨꯕꯒꯤꯅꯦ ꯄꯨꯛꯁꯤ ꯄꯤꯛ ꯊꯜꯂꯦ ꯅꯪ ꯑꯝꯇ ꯊꯛꯆꯔꯣ ꯅꯪꯗꯤ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯊꯛꯑꯦ ꯊꯛꯆꯜꯂꯣ ꯌꯥꯔꯅꯤꯕ ꯊꯛꯆꯜꯂꯣ ꯑꯁ ꯅꯁꯥꯗꯨꯕꯨ ꯅꯪ ꯀꯔꯤꯝ ꯇꯧꯗꯕ꯭ꯔꯣ ꯏꯕꯦꯝꯃ ꯆꯥ ꯊꯛꯄꯕꯨ ꯀꯩꯗꯧꯔꯤꯒꯦ ꯅꯠꯇꯦꯗ ꯅꯪ ꯋꯥꯔꯨꯕꯗꯨꯗ ꯁꯤ ꯊꯛꯄꯗ ꯈꯤꯇꯪ ꯑꯍꯣꯡꯕꯒ ꯂꯩꯕ꯭ꯔꯥ ꯁꯤꯅꯤꯗ ꯀꯩꯁꯨ ꯇꯧꯕ ꯂꯩꯇꯦꯗ ꯑꯩ ꯑꯩꯅ ꯁꯣꯟꯕꯗꯨ ꯋꯥꯠꯂꯁꯨ ꯖꯥꯠꯂꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯗꯣ ꯀꯩꯝꯇꯕꯨ ꯑꯦꯛꯁꯟ ꯄꯥꯟꯗꯕꯗꯧ ꯇꯧꯏꯅꯤ ꯑꯁ ꯑꯃꯨꯛꯀ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯅ ꯍꯥꯏꯔꯛꯄꯗꯣ ꯃꯁꯝ ꯑꯃ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯣ ꯊꯛꯂꯒꯦ ꯏꯕꯦꯝꯃ ꯉꯥꯏꯈꯣꯅꯦ ꯇꯤꯟ ꯑꯃ ꯄꯛꯏꯅꯦꯍꯦ 이스 까리네 뭐 그러네 만ung 내가 받는 넣기 봐 다시 치열하디 아이닝 같은 거니 그래도 삼은 바이래 삼은 바이래 와너 터져라 아마 이번에 비약파 파우더 많은 만들 손부도 마시디 짜이라게 마치 짜이라지 오자 마이번에 하비도 마 엉어비 올라가네 짝하지 짠우빠가 망아오에도 푹 떠오르니다나 아주디 거꾸리 비엠마 라우니 해 치다 라라라 치다 아스나 참나 나가도 다 파할 거 있는 해 비엠마 또 아들 레이지 가나노 아 건홍데 저기 까나라게 까나로 이마시다 디가 남래게다 까나라 얘기했다 봐 까나 아이 미치는 뭐 세란 두란 어 레이틴 해 ahal mo siya lagpagi mit siran turan o man kaya ka namin kimi mit na sinane ya dare bim nang bun na saga kay mtaw da brami kaya ay di kayo taw din na ang sibo kay taw de kay no hay sibo kat no hay ta ba ko ta balay di ko ay ko kay daw lagi imagi mama de lepi si di ay sa thong gi ge ma cho bahaya ba ni ay ta mo mahi si amat sang di machi mahi mama 안 봐요, 이 강, 마치 강도 없다고 야지. 지나 이게 아로이베 마헤이 오이드니. 아두가 라이지시다 예tum나 tinjal라가. 아이네 예tum제 라이디데 tin바 마탐다 멍원의 파와. 아스 오픈 챌린지 하나 타오르게 시디. 시디 오픈 챌린지도 타오르게. 어이 비마 시단도 털로. 그저러기 마 난 용지다 레이기 하브라 접기 하브라 좀
ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯌꯨꯝꯁꯤꯗꯒꯤꯅꯦ ꯃꯆꯤ ꯂꯦꯡꯉꯣꯏ ꯀꯅꯥ ꯍꯥꯏꯔꯣ ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯀꯩ ꯈꯪꯗꯦꯅ ꯌꯥꯝꯅ ꯀꯜꯂꯤꯅ ꯍꯥꯏꯔꯣ ꯑꯩꯅꯅꯦ ꯍꯥꯏꯔꯤꯉꯩꯗ ꯆꯠꯍꯧ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯆꯣ ꯀꯩꯗꯧꯗꯣꯏꯕ ꯃꯍꯩ ꯆꯥꯎꯁꯜꯂꯛꯀꯗꯣꯏꯕ ꯁꯤꯅꯅꯦ ꯅꯪ ꯁꯤꯅꯅꯦ ꯌꯦꯇꯨꯝ sida sida tin mama tamna na sado lol na no na pan bari ba khang ba aje haur ki Hojikti Mahei Heibi kanano khangamanidana nang aina hauba numitagi yangapane chakat 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 nang gumba kaisu laitaba hey nang gi oja mai bado ai gi satari ni hey ai bu